ngasi thokhiba thodok wathoksingi matangda phongkhiba numidang oremgi pauchesingdagi maruiba khara lokacharaga Manipur Circle News ki maikaidagi myangbidamakta paudamjari ahanmada Paujil News Service dagi lokachage Cyclone Remal gi inilda khusemgi isau thokle lambi namthaba thumjin madagi myamna awaba mayuknari pathokchage taminasi Bay of Bengal dagi horakhiba Remal Cyclone awang nongpok lamdam yorkhibaga loinana Meghalaya da cyclone asigi saitheng yamna sauna phangbada natana Manipur dasu cyclone asigi iwai inilna nong leptana surakpadagi singi mafam khara da lambi namthakhibadagi phaunadre Greater Impal yauna Manipur tampak ki mafam kya da ising thumjilaktuna miyamna awawa mayuknari cyclone Remal asi Bay of Bengal dagi haukiba numit khrani asida safu kanna pungda kilometer sam kunthra manga yauna akan banung leinungsit yauna Bangladesh ke samudra khongbanda safu kanna sangkhilakpadagi misi mina yauna amanga ta thogan ki India gi oinasu West Bengal da cyclone asina khanong sup thangba sarukta khonglei thuna yausilaktuna mafam khra da ising chau thokpada natana misi mina asuwapan amadi mahi marong kaya amanga ta to khankhre Remal cyclone gi saitheng asina maru oina Bangladesh ki samudra khongbanda khundari ba miyam amadi nga phabana senpham oiba ngami singda hena sohan ki ngami singi lanthum manghan batana tana misi mina fawu yauki hojik Remal cyclone gi khongjel asi tapna hantaraktuna awang nongpok yosilakre awang nongpok lamdam gi maru oina Meghalaya cyclone asi yosilaktuna singning khaiba lambi namthakhiba amadi Meghalaya gi capital Shillong yauna atai mafam singda sauna saitheng phangduna miyamna awaba kaya mayoknari cyclone asina awang nongpok lamdamda sauna saitheng piduna amanga tayam thoklaba yai haina thajanari cyclone asigi khongjel khara hantharak labasu Meghalaya yosilakhraba matung Dimapur dasu nong kanna suduna miyamgi mahusagi punsida sauna kaiba piri ngasi numidang oiram Manipur gi Tamenglong district ta nong kanna suba haukibaga loinana Indian Meteorological Department na section wa thamlakhre loinana hayeng ayuk pungmanga phawbada Greater Impal da akan bamong da nong sugani hairi makha tan ukhul district tasu akan banong suraba yai haina report asina palli state asigi mafam ayamada Remal cyclone ge saitheng phangba haure Manipur da ngarang dagi hauna nong surakpa asina maram oiraga Impal Turel Nambul Turel Iril Turel yauna maru oiba Turel singi imai su tamna wangkhalakli loinana nong asina maram oiraga Greater Impal da khusem ge sing sau thoktuna miyamna awaba khudong sadaba mayuknaba haure Greater Impal gi Uripok Sagol Ban Kasam Thong amasung Nauria Pakhang Lakpa Kendra Singh fauduna seliba Waisel Maril gi iramsu phunduna masigi sel asina koliba mafam singda khusem gi sing sau thogle hojik Wairel Maril asina koliba Uripok Sagol Ban Kasam Thong amasung Nauria Pakhang Lakpa Kendra gi yum kai kayasu ising isau asina thumjilaktuna miyamna awaba khudong sadaba mayuknari ngasi maksu tidim lambi gi saruk khrada road median yona ising thumjilaktuna miyamna chathok chasinda yamna sauna khudong sadaba mayuknari Waisel Maril da koliba kendra sing asigi MLA singna mineng sangduna matam chana Waisel Maril asi machinery sing sajanaduna sengdoklabadi hojik miyamna thengnariba khusem gi sing saugi awaba sikharadang oirabasu hantharaba yai hairi loinara ngasigi Impal Turel gi sing sausing mineng taminasi